Kuki Kulai Piper Singi Kutta Takibadagi, Tiba Kangdana Ladyba, Akamdagi, Jahi Nauri Bunupamata, Anigi Langla Langzil Putu Haina, Ngasi, Quaramban Imake Telgi Ima Sing Nong Magis Senta left and a walk at me from Chatakre. Lenga Asana Marol talk with the Boyrabadi from Konduna Lairagano, PR Lakera, Lakloigera, Amadi, India, the Punkisira, Pulla Roisira, Haiba Adu, Miam Nawarep, Laurage Haina. Quaramban Imake Tel, Joint Coordinating Committee Convener, Lystrom, Memana Fondora Clip. Quaramban Imake Tel, the Chataki Bakongjang Aduda El Memana, Naunamang Kribanupamata, Aniasigi Hakjang, Atubumatam da Pangan. Bidabatarabadi, Mama Oibisingna, Kongjang Chang Silakpada, Chokri Konduna Lady by MLA Minister Singh Nungainale Tokpangam Lakloi Haike. Mana Makata Duna, Chahi Nodiba Mahiroi, Mankiba Asada Chenaba Mue Sing Pare Haina, Lengang Nalok Tokiba later Basu, Ngasifa Bahakjang Sing Pangdaba, Amasung Miam da Asingba Marima Kong Lok Toktaba, Laibak Tibani. Kangpupi District Lansan Kibadagi Angang Ani Asimang Kre Haiba Kanglaba Faubada, Ahen before Sing Tazanduna, Makoigi Kongul, Lidri Bakarigino. Center gi Yaka Yengduna Laibana Kanaroi, Lamda Masimaho Sagi Fibum da Ingna Chikna Lehenbang Ngami, Natraga, Ngamloi Haiba Adu, Miam Kangna, Lenga Asana Laukto Uhaina Mahakna Fondoke. Kentana maron thokta badu to chano ngasi gai khoi gi state government na chief minister dai hauna MLA mantri sing china maron thoi da bo oiraga de sachon je to si ai khoi piar lakera la oira India ga punjira puloi chirai do akhoi Manipur praja lakya se warep lokjara ge adu moi mayum da hanbiro chokri kon birano thabang amoi da warga di maming lauraga chokri kon ba tolop chana na ba tawbodo madu tokpiro ngamni haiba leraga di isa ani se karigumba hingna oire yare sina oire yare basase phangan biu phangan bida ba taraga di mama oibe khoi khuding mangna akan ba khongjang changjalak ba matamda MLA mantri na nunga ina chokuri da phambado maisa langa kani phamba phangok oi